prehistoric matamda uipo natraga khoibu sing ase surung manung da lairami haina thajanare ariba matamgi hainabi thajanabi amasung wari singda khoibu singna surungda lairambadagi thorklaga mongreng phai gi fajarba tampak lamda khunda duna laikhi sarang nainian thel haiba potha sang saduna lairami haina thajanare kaina thangda ningthi turel torban ango chingsang amasung yomadung singda khul hongaki haibagi wari laire khoibu haibadi khoigi mapuni hainasu hainabi thajanabi laire tuiram yang khwang koba irai kanba turel ama lanbagi warida hongsanna mahaki pungli langduna dangsana oklaga sarang singna yungba usukta punduna turel lanthoraki haibagi wari laire thauna amasung wari sing asidagi hongsa clan amasung dangsa clan semki awana landarakpa matamda khoibu singna manipur da khun honglakhibagi wari laire khangsim nungaurok salem ram yamol sing thalen biang khoibu khulen khadung yon amasung thawai village ta khoibu sing laibagi report sing leiri khul sing asidagi khwaidagi liba khul asi khoibu khuleni haina basu leiri lijaba tamjabatana wal adaba khoibu singi wari ni tongan tongan ba thajanabi amasung tongan tongan ba wari kaya amasu leiri asumna imam manipur gi Thengnoupal district manung channa khoibu singna tariba khoibu village amagi manakta leiriba fajaraba lam Sekmai sing yengna nabagi damakta chatliba khongchat amani yari poktena kasong khulen tabagi lambi duda laaga hongbai romda kasong khulen lomda chatabida Thengnoupal lomda haibam lomda gi hairaga masimangne kogi national highway 102A haina khangnaba adu lambi adumakne masimang ngasi anoba development ama haitare mamangla lamba kanda napi na pungsang sanga le mafam dune adu hujipudi napi sang matam nate masima adum yai aduga napi sang matam da pungsang sanga ga masi ching jima yam phajaba ching ama oiramane aduga sida signboard kha thepirame yungaga yui cutting haba aduga ising thingbi haibo male mogi yui cutting haibagi meaning je ising thingbi ising ji kai gumba swaida thingaga thamba mafam ga leiri jala leiragadi aduju yengningi ado makhatana somgi singjima kakhalurage mamangda lapkanda si singje kare aduga som singjing asi kaba no mitara si u hoba area se asa karaga som sa ta kari uriba kari udibra ado mu yeng tai maton kaji karak pada maton kari yok sale adum dai hajar apa ni anda tu ada iya ini jan quai maton yaure sidana latest pick sa ta hadok lambi sa ta chakri lambi kari lambi bo iri ga ba adon phaja kare kujo smasi ujin di phajan saure nasil no phai thangwai udaba somna kan sa ma'am je tampaki view loi ur dawni ngasai lakki ba koi lakki ba lambi som leire sei kor la si ching sang se ka khale makha ta na mu somna kan lambi se chalaga ada leiriba khoibu center dagi mo hairok ta kumda gi do Paul of the Sarah. Oh, what? Nice to meet you, sir. Okay. So
Sumni aktang sama restaurant mo hayo. Kungi mayam ne wana hona bi bi. Ya ya. Ting balik ko tha mo. Hoi hoi. Sing yauna ngani na. Khut ham ge ba. Khut ham ba ya ba ja sing kai ka da. Bonjour. Bonjour. Ay. Sampai ke ko. Yuk, mare. Khoibu Village da laibiriba khungi ship yauraga koi mayam sida yam fajaba welcome ne tawise warm welcome and koi cha mam pita ga sida support ka je arrange to bidana koi taram opi ba silna ma oi bagi hostpitality ju bakanda mayam sigi pukning da yam nungsiba silna oi bagi mari du madi fajana thami cha mam paira lai mayam si khoibu gi silna mayam na opi bani sima fajana Sekmai Khoibu Village ni ay sport ki beming ay correction adagi hana first time lakukan da Google Map ta ki mo into mingju correction to bi ngarang sa ko sai ba masa pa thelu ne om ko Ramdang Mol si Khoibu mapom si Khoibu Village ni ki club ta ki show do appreciation do ga kundagi ipa leire han sing show do wahai mani dan kami hai. Di future di show koi dum lapio koi bela oh cooperation koi best level system tige. Mayam explore to mnisi Manipur ki fazaba sing ki fazaba mayam explore to minaraga. Future di show kari kara we are brahai dum mayam welcome to gum na. So in ten hai ki inna koi tempat ki dalam solution da sina doro kusi ki mulai ma tawe yang mulai mai na cepat tepat cepat tu nam koi ba hai sidi koi su mulai kawai koi chat ni mudi ada nuna dia la ku nam dia mulai rawe ko mulai na situ deba ya su yo aduga hai ba sini nama matni hai di waktu londa aduh principal londa sini tanya matni hai di waktu londa mesti sini nama sini tanya le sini nama sini yang la pusat aku isi always mesti nama macam aku isi cooperation pi nama macam aku isi transparent soalnya amaga awa pada suruh mengai pada suruh jangan nama hai mesti aku ikut macam mana aku ikut apa ni Manipur Ema Nungsiye! Manipur! Manipur! Manipur Ema Nungsiye! The road from the airport at High Court to Paringtong haibsidagi Pradhan Mantri Gram Sadak Yojana gi masigi lambi sida dam yung sagai Setpagi matungina Khoinai Tong haiba lamdo sidagi kilometer 38 wali haina thetpiri Khoinai Tong na chingba Paringtong na chingba lam sing phawra lakchakadoriba adumba exploring Manipur gi trip ni Khoibu center dagi haudarakpa lambi ni lambi asima black topping tawna yam ningthina semba lambi ma hoji phokti ori adubu masigi black topping asna kayam sang tawriba kayam sang tawriba aduri khangde khongchat asigi khongchat loi punamakna ngasigi nungairaba khongchat asibu mapung phanbiri hojik phawbagi oina aikhoina laksariba samlappa lambigi wari haijarabada sikhong sekmai natragana nongpok sekmai haina khangnariba mafam phawba thawal mela ground da aikhoi punamak punsillaga lakhibani nongpok sekmai dagi lungthar tariba chingi lambi da thaugattuna lakpaduna ramdang mol gi mafam aduwaida leiriba ching ama karamlaga Khoibu Village ki makok thongba sing yawbina ai Khoibu Village ta taram okpiraga ngaihak wari watai sanaraba matung Khoibu center dagi hairok ki nongpok oirapna leiriba khul Paringtong tariba lambi da asumak makha tana khongchat asi lakhibane khongchat asigi khongchat loi amasu oibikhiba khongchat asigi phajara mami kaya ama nambikhiba Chitranjan chana sambusu thagatpa phongdokchari Pumnamakna lingjen manana pukchel khojal tinana chatminnaba aduna khongchat asimakshu mai pakpa khongchat ama oribani makha taba khongchat sing yengminna khise amasung yawminna khise uchariba mami asina suloite khongchat asigi makha tana yum mai kai pangna halakpagi lambida koinai tong khulmanaki
Ising tingbi pat anigi fazaraba mami khongchatloi khonjal amasung pukninggi mapau puba mami mathangi video da uba phangbigani. Somna leva kunjuna Paringtong. Sini laso. Laso apa? Sigi wari nungsibam lai dia. Si jaga sigi. Hokjen da jiya ji da.